Mayengbam Somorjit Da Khut Thakhiba Maikei Kayadagi Leppa Leitana Pendaba Amadi Yaningdaba Phongdoknaraklि Ethno Heritage Council Apunba Manipur Kanba Imalop Amkil Apunba Ireipak Mahiroi Sipanglop aims protection of Maitei victims More Kimex Amadi Leimarol Chanura Lamjinglupna Lup Singi Maikei Dagi Thadorokpa Cherol Singda Tang Kungamanga Kokomigi liching makhada Manipur gi tongan-tonganba Maikei singdagi lakpa miyamga loinana chatkhiba lengakta miyamgi wahang khongchat haina mingthonba khongchat aduda Manipur gi puwarida amukta hongkhidriba mawongda kanagumba kharagi khujin thorang manba amadi atamnana miyoi amada life attempt tawba loinana miyamgi khongchat adubu maithinaba atopa kanglupna noknagadaba manba thodok amani maramaduna yamna hakchinna lawbaga loinana akanba mawongda yaningdaba phongdoknarakli Thakhiba khongchat adubu hena mapum fanaba sogatpa lakiba Mayengbam Somorjit atai hanagi desamgi president oiramba hojikna miyamgi amadi leipaki oiba issue kayada thogai kaya loriba leipak miyamgi damakta mahaki punsigi anganba saruktagi hojik fawba pukchil sengna kathokliba amabu leipaki oiba ihau karino masak khangdaba ngaihaki oiba wakhalonda monrang sanaba miyoi kharana mahaki Punsibu temshinaba amadi mafamadu da lairamba nupi anibusu nupi ni haiba khangdaba makai khut tharakhiba haibasi khwaidigi pangdaba laibak macha tadaba thong amani me ahum lisingani kunga humdoidagi ngasi fawbada furup asida chatharakliba yeknaba singi lalong kaya bungasi fawbada aikoi amata oina lepminaduna manadaba kaya lairabasu haktheng thengnaminaduna lakli adubu haukiba thokiba laibak Malibak macha tadaba thodok adugi yeknaba singa lautunaraga aikoi miyamgi apunba pangalbu thudeknaba hotnarakpani haina laugani maram aduna thodok aduda hakthengnana yaukiba miyoi singna matam leiringaida punna wakhal taminabagi tanja adu lahobana khunai asigi hena afaba khongthang oigani haina cherol asida phongdorakli